Mia, ma'am, nungaiba is nungaijari ma'am. Ati ma'am, ngsidie ma'am, ngsidie content sidie ma'am content dum khra yam paro habdo content dum khra yam dum semjare khon su khra nungaijare ko ma'am. Isana ko yam nungaijabado ko oire duna ma'am kuina ngasidie ngasidie 14 August akoi Manipur haidi sna laibak se ningtam giba numit ni ko ma'am. Adudi ma'am kuina ngangna lairagum se hauna batawra se content yam ngasidie ko aduna ma'am hamagi content sidie yamna kaitare yam nokninge ko smile tawba si ko numit abasu lairabra na wakhan sida poe ko happiness ne miyam bide happiness nen miyam bide haire ko leibra det tipiram de ko thauram se makhan yam puthore ko Manipur se ko haidi kumai harau ade to palam da lai taba kaya ko Manipur da lai natra adu ko chamana ne happiness nen miyam bide na thoe ko adudi kai thadano kai tarik tano haidi hairak frame na ko adudi ma'am ani subai se mo yengminarase ko ma'am ani subai su dum phajani khale yengminarase dudi medi wari sana epic pairam duini ko ma do ningam da ma le ma se tawdi toram bazan ne antoka tawgi da bazan ni ko magi disu haidi luri ko mi mai wakhanda ne ma nungai da ba ningam da ba ma poiba mi di wari sana ne epi pairam ngini ko kai je ma ju haidi ma haudi khanga bazan ne ko ma haudi khangura ga haidi mi da toram ni ko kai ne mai wakhanda khajaba do ado kino wari sana na epi paiba ki matam ngai view song so soidna lakpa so isnu laksu lakani me ngai bata kan view so bada hari ko yam thiyena phajai ko nupi ki punsi se wadi wabazani ko imung manungi kutnom mawa mapuroi bagi michai mane makogi khonthi pumna makse kupsil laga ngamnaba hotnabada nupi kayadi wana awaba oiramgani ko koten sibi ibireba mi yam thina thagatchari ko nadriba mina anabadugi chena khangoi haidene ko nadriba mina anabagi chena khangoi habdu chapmana na yum panbi triba chilinau sina yum palaba nupi ekhogi awaba kedon so khangoi hoi nupi khudima loina mana haise tawe habana te nupi obi kaya amadi wana khangamgani ko habani ko khangdaba nate khangibani lairibani samaj asida tayongpal asida ko nupi obi kaya mawa mapuroiba miot binai adagi manibok makubong na dabagi adagi otpinai biba kimatik yam laikre ko hain kanade aduna yum panbidriba aigi marup mapang imanabi singda thoktabasu oisanu ko kaigina haba kanadi yam nungai thina wana leiba nupi me ama lei ko mawa mapurabagi minungshi phangdaba manebo makubogi minungshi phangdaba manebo makubong no otpinai biba adudagi hendoktana mawa mapuroibana aidi ahemba lisa cha silaga otpinai biba kimatik leiko leitaba nate arakpase ubasida yam nungaite ko smai smai tawbidadi phanida kaina khanjabado aduna yam thina nungai taba yam lei aduna nupi bu respect tawbiu nupi bu hanthana khanbiganu nupi obi sing adu kiwana lan thengna nupi ama leibani nungaiba kharana nungai jagragasu awaba chama leiribani nungaiba chama leibe matungina awaba chama lei aduna nupi aduga samasa nup
ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯤꯁꯨ ꯂꯦꯞꯄꯤꯌꯨ ꯇꯧꯕꯤꯒꯅꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯃꯀꯨꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯜꯂꯦ ꯍꯥꯏꯕꯗꯤ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯁꯨꯛꯅꯒꯤ ꯑꯃꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧ ꯑꯣꯠꯄ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ ꯃꯅꯦꯝꯕꯣꯛ ꯍꯥꯏꯕꯁꯦ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯅꯦꯝꯕꯣꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯉꯝ ꯑꯉꯝꯕ ꯇꯧꯅꯕꯀꯣ ꯑꯗꯨꯅ ꯃꯧꯁꯤꯅ ꯃꯅꯦꯝ ꯑꯣꯠꯄꯁꯨ ꯂꯦꯞꯄꯤꯔꯣ ꯃꯅꯦꯝꯕꯣꯛꯅ ꯃꯧ ꯑꯣꯠꯄꯁꯨ ꯂꯦꯞꯄꯤꯔꯣ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯑꯍꯦꯟꯕ ꯂꯤꯁꯥ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯕꯨ ꯍꯟꯊꯅ ꯌꯨꯝ ꯑꯃꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯍꯦꯛ ꯄꯣꯛꯄꯗꯒꯤꯀꯣ ꯄꯤꯛꯁꯨ ꯄꯤꯛꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯂꯩꯖꯔꯕ ꯃꯐꯝ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯕꯕꯥ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯅꯪꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯏꯕ ꯃꯤꯗꯨꯕꯨ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ ꯐꯠꯇꯦ ꯑꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯧꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯐꯖꯕ ꯋꯥꯍꯩꯅ ꯐꯖꯕꯅ ꯂꯧꯅꯕꯤꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯌꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥꯁꯦ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯅꯦꯀꯣ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯋꯥꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯔꯒ ꯌꯥꯝꯅ ꯅꯨꯄꯤꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯐꯕ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯨꯅꯀꯣ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯅꯣꯂꯨꯛꯄꯀꯣ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯟꯇꯦꯟꯁꯦ ꯌꯥꯝꯃꯤꯕꯅꯤꯅ ꯑꯩ ꯁꯤꯒꯤ ꯀꯟꯇꯦꯟ ꯅꯝꯕꯔ 3ꯒꯤꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯝꯕꯔ 4ꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯔꯠ ꯕ꯭ꯔꯣꯀꯟ ꯑꯣꯏꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯁꯦ ꯊꯃꯣꯏ ꯀꯥꯏꯈꯤꯕꯀꯣ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯁꯦ ꯌꯥꯕ꯭ꯔꯣ ꯊꯃꯣꯏ ꯀꯥꯏꯕ ꯃꯤ ꯌꯥꯎꯔꯗꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯤꯌꯦ ꯅꯨꯡꯁꯤꯅꯍꯧꯕꯅ ꯐꯗꯧ ꯂꯩꯀꯣ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯐ꯭ꯔꯦꯛꯁꯟ ꯇꯥꯔ ꯂꯩ ꯁꯛꯄꯨꯗꯤ ꯃꯥꯁꯦ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯒꯅꯨꯀꯣ ꯃꯉꯥ ꯁꯨꯕꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯦ ꯃꯌꯨꯝ ꯊꯤꯕ ꯐꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯇꯧꯔꯛꯇ꯭ꯔꯦ ꯊꯤꯔꯨꯔꯅꯨꯀꯣ ꯍꯜꯂꯛꯑꯔꯣꯏ ꯃꯥ ꯉꯔꯥꯡ ꯃꯣꯛꯇ ꯑꯃꯗꯤ ꯇꯥꯏꯀꯣ ꯃꯣꯛꯇꯒꯨꯝꯕ ꯆꯠꯂꯒ ꯊꯤꯕ ꯃꯥ ꯊꯤꯒꯦ ꯀꯣ ꯃꯣꯛꯇ ꯊꯤꯕ ꯅꯠꯇꯅ ꯃꯥ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔ ꯇꯧꯔꯛꯀꯦ ꯍꯥꯏꯔ ꯅꯨꯃꯤꯠ 5 ꯁꯨꯔꯦ ꯐꯣꯟ ꯇꯧꯔꯛꯇꯕ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯥ ꯊꯤꯗꯕꯅ ꯐꯔꯅꯤ ꯃꯥ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯕꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯇꯧꯔꯛꯇꯕ ꯖꯥꯠ ꯖꯥꯠꯅꯤ ꯃꯤꯁꯦ ꯖꯥꯠ ꯖꯥꯠ ꯂꯩꯖꯥꯠꯅꯤꯀோ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯕꯁꯤꯡꯗꯣ ꯆꯠꯂꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯐꯣꯟ ꯄꯥꯏꯔ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯥꯛꯇꯣꯔꯦꯀꯣ ꯃꯥꯏ ꯋꯥꯐꯝꯁꯦ ꯁꯤ ꯅꯣꯏ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯔꯤꯕꯅꯤ ꯀꯥꯟꯅꯕ ꯄꯤꯔꯛꯏꯅꯦ ꯃꯥꯒꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯐꯥꯎꯕ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯍꯥꯏꯔꯛꯑꯦꯀꯣ ꯅꯣꯏ ꯆꯦꯛꯁꯤꯟꯅꯧ ꯐꯣꯟ ꯊꯝꯃꯒ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯈꯩ ꯐꯣꯟ ꯊꯝꯗꯕꯤꯗ ꯌꯨꯝ ꯌꯧꯔꯒ ꯐꯣन ꯊꯝꯃꯨꯀꯣ ꯃꯁꯤ ꯕꯦꯔꯥ ꯀꯥꯏꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ 5 ꯁꯨꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ 5 ꯁꯨꯕ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯑꯃ ꯄꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ 3 ꯁꯨꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ 3 ꯁꯨꯕꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯊꯣꯛꯇꯕ ꯅꯨꯄꯥꯕꯨ ꯅꯨꯄꯥꯔꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯊꯣꯛꯇꯕ ꯅꯨꯄꯥꯕꯨ ꯅꯨꯄꯥꯔꯕ ꯍꯥ ꯅꯤꯄꯥ ꯍꯥꯏꯁꯦ ꯄꯩꯁꯥ ꯄꯥꯏꯔꯒ ꯉꯥꯛꯇ ꯅꯤꯄꯥꯗꯤ ꯅꯠꯇꯕꯅꯤꯀꯣ ꯁꯦꯟ ꯊꯣꯛꯄ ꯉꯥꯛꯇꯗꯤ ꯅꯤꯄꯥꯗꯤ ꯅꯠꯇꯕꯅꯦ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯍꯥꯏꯕꯗꯤ ꯅꯤꯄꯥꯕꯨ ꯅꯤꯄꯥꯔꯥ ꯍꯥꯏꯕꯁꯦ ꯅꯤꯄꯥꯁꯤꯡꯅ ꯇꯥꯔꯒꯁꯨ ꯁꯥꯎꯔꯛꯀꯅꯤꯕ ꯈꯪꯉꯕ ꯑꯗꯨꯅ ꯁꯦꯟ ꯊꯣꯛꯇꯕ ꯅꯤꯄꯥꯁꯨ ꯅꯤꯄꯥꯅꯤ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯈꯟꯕꯤꯁꯦꯕ ꯈꯪꯉꯕ ꯅꯣꯏꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯤ ꯁꯥꯎꯅꯤꯡꯒꯅꯤꯕ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯑꯔꯨꯕ ꯀꯣꯟꯇꯦꯟ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯈꯪꯗꯦꯗ ꯁꯤꯕꯨ ꯀꯅꯥ ꯄꯥꯅꯒꯦ ꯀꯩ ꯈꯨꯝꯃꯨꯗꯣꯏꯅꯣ ꯁꯤꯕꯣ ꯁꯦꯟ ꯊꯣꯛꯇꯕ ꯅꯤꯄꯥꯕꯨ ꯅꯤꯄꯥꯔꯥ ꯀꯩꯁꯤ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣꯕ ꯑꯩ ꯀꯣꯟꯇꯦꯟ ꯄꯥꯔꯤꯅꯦꯅ ꯑꯩꯕꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧ ꯍꯥꯏꯕꯅꯣꯕ ꯌꯥꯝ ꯑꯔꯨꯕꯁꯦ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯧꯈꯠꯂꯒꯦꯀꯣ ꯃꯥꯏꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯍꯥꯏꯁꯤꯔꯅꯦ ꯈꯪꯗꯦꯗ ꯃꯤ ꯋꯥꯈꯜꯅꯤꯀꯣ ꯋꯥꯈꯜ ꯑꯃꯗ ꯁꯦꯟ ꯊꯣꯛꯇꯕ ꯅꯤꯄꯥꯕꯨ ꯅꯤꯄꯥꯔꯥ ꯍꯥꯏꯕꯁꯦ ꯆꯨꯝꯕꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯩ ꯍꯦꯔꯥ ꯁꯦꯟ ꯊꯣꯛꯇꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯅꯤꯄꯥꯁꯨ ꯅꯤꯄꯥꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯗꯤ ꯃꯊꯪꯒꯤ 3 ꯁꯨꯕ ꯀꯣꯟꯇꯦꯟꯁꯦ ꯑꯃꯨꯛ 3 ꯁꯨꯕ ꯅꯨꯡꯉꯥꯏꯔꯕ ꯀꯣꯟꯇꯦꯟ ꯑꯃ ꯄꯥꯈ꯭ꯔꯕ ꯃꯇꯨꯡꯗ 3 ꯁꯨꯕ ꯀꯣꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯁꯤꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ 3 ꯁꯨꯕꯗꯗꯤ ꯀꯨꯠꯁꯨꯗꯨꯒ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯄꯥꯛ ꯐꯪꯉꯣꯏ ꯍꯥꯏꯁ ꯃꯥꯏ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣ
ꯅꯤꯄꯥꯁꯦ ꯀꯨꯆꯨꯒꯗꯣ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯖꯥꯠꯂꯣ ꯍꯥꯏꯗꯤ ꯉꯧꯔꯤꯔ ꯃꯨꯔꯤꯔ ꯈꯪꯗꯦ ꯃꯥꯏꯁꯦꯀꯣ ꯃꯥꯏ ꯍꯥꯏꯔꯤꯁꯦ ꯀꯨꯆꯨꯗꯨꯒ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯄꯥꯛ ꯐꯪꯉꯣꯏ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯀꯨꯆꯨ ꯉꯧꯔꯒ ꯃꯥꯅ ꯑꯃꯨꯕ ꯄꯥꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯃꯨꯔꯒ ꯑꯉꯧꯕ ꯅꯨꯄꯤꯒ ꯄꯥꯝꯃꯤ ꯖꯥꯠꯂꯣ ꯈꯪꯗꯦꯀꯣ ꯃꯥꯏꯁꯦ ꯌꯥꯝ ꯂꯨꯏ ꯉꯁꯤ ꯀꯣꯟꯇꯦꯟꯁꯦ ꯑꯔꯨꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯩ ꯄꯥꯕ ꯉꯝꯖꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗ ꯀꯣꯟꯇꯦꯟ ꯏꯕꯤꯔꯛꯄꯗ ꯈꯔ ꯂꯥꯏꯕ ꯏꯕꯤꯔꯛꯎꯀꯣ ꯁꯤ ꯂꯨꯃꯜꯂꯦ ꯑꯗꯨꯅ ꯉꯥꯏꯕ ꯀꯜꯂꯣ ꯐꯪꯖꯔꯛꯆꯅꯤ ꯀꯣ ꯇꯞꯄꯕꯨ ꯀꯜꯂꯗꯤ ꯅꯨꯡꯐꯥꯎ ꯇꯨꯝꯃꯦ ꯍꯥꯏꯅꯔꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯉꯧꯋꯦ ꯍꯥꯏꯔꯝꯃꯗꯤ ꯉꯧꯕꯒꯤꯗ ꯍꯥꯏꯒꯗꯕꯅꯦ ꯑꯗꯨꯁꯨ ꯍꯥꯏꯔꯝꯗꯦ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯃꯥꯁꯤꯗ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯀꯨꯆꯨꯗꯨꯒ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯣ ꯄꯥꯛ ꯐꯪꯉꯣꯏ ꯍꯥꯏꯔꯦ ꯁꯤ ꯂꯨꯗ꯭ꯔꯤꯕꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯔꯦꯀꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯃꯈꯥ ꯇꯥꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯑꯔꯨꯔꯕ ꯀꯣꯟꯇꯦꯟ ꯑꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪ 9 ꯁꯨꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ 9 ꯁꯨꯕꯗ ꯍꯥꯏꯔꯤꯀꯣ I want to see you are ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯃꯥꯏ ꯂꯣꯜꯂꯦꯍꯦ ꯃꯥꯏ ꯏꯪꯂꯤꯁꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕꯅꯔ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕ ꯃꯤ ꯑꯣꯏꯕꯩꯅ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯐꯝꯒ ꯈꯪꯗꯦ I want to see you are ꯍꯥꯏꯔꯒꯦꯀꯣ ꯄꯥꯕꯁꯨ ꯍꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯈꯪꯗꯦꯍꯦ ꯀꯟꯇꯦꯟ ꯑꯔꯨꯕ ꯑꯃ ꯄꯥꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯗꯣꯛꯎꯔꯒ ꯁꯤꯁꯨ ꯑꯔꯨꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦꯍꯦ ꯂꯥꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯗꯨꯝ ꯂꯨꯁꯤꯜꯂꯛꯑꯦ ꯉꯁꯤ ꯀꯣꯟꯇꯦꯟꯁꯤꯀꯣ ꯑꯩ ꯕꯦꯔꯥꯅꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯀꯣꯛꯁꯤ ꯆꯥꯛꯇꯅ ꯆꯠꯇꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯃꯥꯒꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤꯁꯦꯀꯣ ꯃꯥ ꯎꯔꯕ ꯖꯥꯠꯅꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯀꯣ ꯑꯗꯨꯝ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯣꯟꯇꯦꯟꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯑꯩ ꯐꯖꯅ ꯁꯟꯗꯣꯛꯅ ꯍꯥꯏꯕ ꯉꯝꯖꯔꯔꯣꯏꯀꯣ ꯑꯗꯨꯗꯤ ꯑꯔꯨꯕ ꯄꯥꯈ꯭ꯔ ꯃꯇꯝꯗ ꯑꯔꯨꯕ ꯀꯣꯟꯇꯦꯟ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ 9 ꯁꯨꯕ ꯀꯣꯟꯇꯦꯟ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯀꯣ ꯌꯥꯝ ꯐꯖꯅꯤꯁꯨ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯃꯨꯛ 9 ꯁꯨꯕ ꯀꯣꯟꯇꯦꯟꯁꯦ Xꯅ ꯑꯣꯖꯥ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯏꯆꯥ ꯇꯝꯍꯜꯂꯨꯕ ꯐꯖꯔꯦ ꯅꯁꯔꯤꯗ 3ꯒꯤ ꯁꯨꯞꯂꯛ ꯐꯥꯔꯛꯑꯣ ꯑꯣꯅꯦ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ Xꯅ ꯑꯣꯖꯥ ꯑꯣꯏꯕ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯌꯥꯗꯦꯀꯣ ꯕꯦꯔꯥꯅꯤꯀꯣ ꯀ꯭ꯂꯥꯁ ꯅꯁꯔꯤ ꯑꯉꯥꯡꯗ ꯌꯦꯡꯉꯨꯅꯦ 3ꯒꯤ ꯁꯨꯞꯂꯛ ꯐꯥꯔꯛꯑꯣꯌꯦ ꯀꯩꯅꯣꯕ ꯇꯥꯕꯗ ꯉꯛꯇ꯭ꯔꯣ ꯑꯩꯗꯤ ꯀꯤꯖꯩꯀꯣ ꯑꯩ X ꯀꯅꯥ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯎꯈ꯭ꯔꯖꯥꯠꯅꯣ ꯑꯝꯇ ꯑꯩꯊꯤꯗꯣꯛꯇ ꯌꯥꯗꯦꯀꯣ ꯑꯩ ꯏꯆꯥꯁꯨ ꯃꯊꯪ ꯆꯍꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯍꯟꯗꯣꯏꯅꯦꯕ ꯑꯗꯣ Xꯅ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ X ꯑꯣꯏꯔꯣ ꯅꯨꯄꯤꯒꯤ X ꯑꯣꯏꯔꯣꯀꯣ ꯕꯦꯔꯥꯅꯤꯀꯣ ꯁꯤ ꯕꯦꯔꯥꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨꯍꯦ ꯑꯩ ꯈꯔ ꯊꯨꯅ ꯊꯤꯖꯤꯟꯗ ꯌꯥꯗꯦ ꯃꯌꯥꯝꯗꯤ ꯂꯥꯏꯔꯤꯀꯣ ꯑꯩ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯊꯣꯛꯑꯗꯤ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ Xꯇ ꯁꯥꯎꯍꯟꯕꯤꯒꯅꯨ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯅ ꯀꯥꯏꯅꯕꯤꯌꯨ ꯑꯉꯥꯡꯗ 3ꯒꯤ ꯁꯨꯞꯂꯛ ꯐꯥꯔꯛꯑꯣ ꯍꯥꯏꯗꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ 3ꯒꯤ ꯁꯨꯞꯂꯛꯁꯦ ꯐꯥꯔꯛꯑꯣ ꯍꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯥꯒꯤꯁꯦ ꯈꯔ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯔꯒ ꯀꯥꯏꯅꯔꯝꯃꯅꯤ ꯃꯥꯏꯁꯦ ꯑꯗꯨꯅ ꯃꯆꯥꯗ ꯍꯦꯛꯇ ꯂꯃꯟ ꯈꯨꯝꯃꯛꯄꯅꯤꯀோ ꯑꯩꯁꯨ ꯑꯣꯖా ꯑꯣꯏꯔꯁꯤꯔ ꯈꯪꯗꯦꯗ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤꯗꯤ 5ꯒꯤ ꯁꯨꯞꯂꯛ ꯑꯗꯩꯗꯤ 10ꯒꯤ ꯁꯨꯞꯂꯛ ꯐꯥꯔꯛꯑꯣ ꯍꯥꯏꯅꯕ ꯑꯉꯥꯡꯗꯨꯗ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯔꯕ ꯀꯟꯇꯦꯟ ꯅꯝꯕꯔ 9 ꯄꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯇꯦꯟ ꯅꯝꯕꯔ 10 ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯔꯣꯏꯕꯗ ꯊꯝꯖꯕꯅꯦ ꯐꯖꯕ ꯀꯟꯇꯦꯟꯁꯦ ꯀꯣ ꯑꯩꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯉꯒ ꯈꯪꯕꯤꯔꯒꯅꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯟꯇꯦꯟ ꯂꯩꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁꯤꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯩꯗꯤ FB ꯀꯣ ꯃꯥꯒꯤ FB ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ FB ꯃꯃꯤꯡꯗꯣ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯞꯀꯠꯍꯟꯅꯤꯡꯕ ꯑꯣꯏꯔꯁꯨ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯥ ꯍꯌꯦꯡ ꯐꯥꯎꯕ ꯁꯥꯡꯅ ꯇꯧꯕ ꯉꯝꯖꯅꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯏꯐꯝꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯆꯥꯅꯤ ꯈꯜꯂꯒ ꯅꯅꯥꯎꯅꯤ ꯑꯗꯩꯗꯤ ꯃꯔꯨꯞꯅꯤ ꯈꯜꯂꯒ
takpiyu choiba lakpa de nang sida udo henmanle yaude khra to hapning ba di lairi in hapning ba to honing ba mayam do mayam na dum haibira o ay dum ngamna ba hotna jaraki mayam simdang haininge dudi mayam aroba content se para se sang ai pazarage mayam taminarasi ko aroba content se nangna thiyena hundoklam lasu asomdadi yadre he munnare nangna ne thiyena hundom ba ze nangna thiyena hundo amido asomdadi yadre ba munnare ba yai ko yam thine yai content ibiraiba agi naus de atu ki mate kok leiba yam thina kai tare yamna content iba hai ko ai wa khanda ai ba motadi mana hai ma se thire na hundok piram e kana gumba amana ko kana gumba amabu kana gumbi amana kana gumba amabu kana gumba na hundo ame thire na adubu mana hundo mi bam aidi mahak to aidi ai yadre adi ai haidra di sau galle ai hak to adi hoji munnare yadre ba mana hundo mo matung de irang thoe ko irang ano ba yam thoe munnare yadre ko nang hundo ma do nang nana hundo mana so ramba yai ma na munnari se ko natragana nang hundo mi do tungda taxi di solamani ma yam ti munnare ma na khangali ko duna di mayam adudi mayam hundok pada potu gi magun yenga ga hundok piu mi yengo si khangda dana hundo amba mayam do hundo amba mahak to ngasidi manu hundo ma matungda yadre munnare ko aduna lairiba sing hundoktriba sing hundok ya itaraga su potto gi magun yenga haidim potto gi hundoktriba mayamna hundok pidriba singna hundok to bolai taraga su potto gi magun tung do ira kadaba khot kadaba yengbiraga hundok piro sima ai gi oiba mot thamjarage aduga baba mayam kainarase ngasigi oina hayeng amung nungaiba content amuk puraga amuk unarase ngasigi di mayam dagi kainana ba ya thangni jari aina amuk hana mayam khuramjari